ꯋꯥꯈꯜꯒ ꯌꯥꯝꯅ ꯇꯥꯕꯒꯤ ꯃꯑꯣꯡꯗꯅꯤ ꯍꯥꯏꯔꯛꯂꯤꯕꯗꯣ ꯑꯉꯥꯡꯅ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯨꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯐꯈꯤꯕ ꯎꯕꯗ ꯉꯥꯏꯍꯥꯛꯀꯤ ꯃꯥꯁꯨ ꯉꯁꯤꯗꯒꯤ ꯃꯔꯝ ꯃꯣꯛꯀꯦ ꯀꯥꯏꯅ ꯈꯟꯕ ꯋꯥꯈꯜꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯦꯔꯣꯟ ꯍꯥꯏꯔꯤ ꯄꯨꯔꯥ ꯑꯉꯥꯡꯒꯤ ꯀꯣꯛꯅꯤ ꯅꯪꯒꯤꯗꯣ ꯅꯨꯄꯤ ꯑꯃ ꯐꯠꯇꯕꯗꯒꯤ ꯅꯨꯄꯥꯗꯨꯅ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄ ꯉꯝꯈꯤꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯅ ꯅꯨꯄꯥ ꯋꯥꯔꯛꯄ ꯁꯦꯝꯗꯣꯛꯄ ꯍꯥꯏꯁꯦ ꯀꯌꯥ ꯑꯣꯏꯗꯕ ꯋꯥꯅꯤꯀꯣ ꯖꯣꯔꯖꯅ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯌꯥꯝ ꯊꯤꯅ ꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯂꯣꯏ ꯉꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤꯗꯨꯗꯤ ꯂꯞꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤꯗꯅ ꯂꯥꯏꯛꯅꯤꯗꯅ ꯑꯁ ꯂꯚ ꯑꯦꯠ ꯐꯥꯔꯁ ꯁꯥꯏꯠꯅꯤꯃꯤ ꯊꯥꯖꯗ ꯇꯧꯅꯨ ꯍꯧꯖꯤꯛ ꯑꯩ ꯃꯥꯅ ꯍꯥꯏꯕꯒ ꯂꯣꯏꯅ ꯏꯜꯂꯛꯀꯦ ꯌꯦꯡꯉꯨ ꯏꯁ ꯃꯁꯥꯅ ꯌꯥꯅꯤ ꯌꯥꯔꯣꯏꯐꯥꯎ ꯈꯪꯗ꯭ꯔꯤ ꯋꯥꯈꯜꯒꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯤꯅꯦ ꯖꯣꯔꯖꯁꯨ ꯃꯁꯥꯅ ꯌꯥꯝ ꯊꯥꯖꯅ ꯅꯪ ꯀꯔꯤ ꯈꯪꯗꯅ ꯁꯣꯏꯗꯅ ꯑꯩꯅ ꯂꯧꯔꯅꯤꯗ ꯃꯥꯕꯨꯗꯤ ꯌꯥꯗꯦ ꯉꯥꯎꯈ꯭ꯔꯦꯕ ꯁꯨꯝꯈ꯭ꯔꯦꯕ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯖꯤꯟꯒꯦ ꯌꯦꯡꯉꯨ ꯄꯨꯔꯥ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟꯅꯤꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝ ꯍꯥꯏꯔꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅꯦꯕ ꯅꯨꯄꯥꯁꯤꯕꯨꯗꯤ ꯂꯩꯀꯥꯏ ꯑꯣꯏꯕꯒꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯕ ꯑꯣꯏꯔꯝꯅꯤꯗ ꯖꯣꯔꯖꯁꯨ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯦꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯁꯧ ꯁꯥꯎꯅꯤꯡꯂꯝꯕꯗꯣ ꯈꯤꯇꯪꯗꯤ ꯅꯦꯝꯊꯔꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯣꯏꯔꯝꯃꯗꯤ ꯇꯝꯅꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯔꯥꯏꯁ ꯃꯤꯜ ꯐꯦꯛꯇꯔꯤ ꯑꯃ ꯁꯥꯒꯠꯀꯗꯧꯕꯅ ꯂꯩꯀꯥꯏꯗꯨꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯄꯤꯕꯥ ꯍꯣꯏꯒꯁꯨ ꯑꯗꯨꯝ ꯈꯪꯅꯕꯅꯤ ꯂꯩꯀꯥꯏ ꯑꯃꯒꯤ ꯃꯅꯥꯛꯇ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯂꯩꯀꯥꯏꯗꯨꯒꯤ ꯀ꯭ꯂꯕꯇꯨꯒ ꯍꯥꯟꯅ ꯇꯥꯟꯅꯕꯁꯤ ꯃꯍꯧꯁꯥꯅꯤ ꯑꯐ ꯐꯠꯇ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯅꯁꯨ ꯍꯔꯥꯎꯅ ꯌꯥꯔꯛꯈꯤꯕꯅꯤ ꯇꯝꯅꯥꯅ ꯑꯩ ꯑꯉꯥꯡ ꯂꯣꯏꯅꯕꯗꯣ ꯍꯩꯔꯣꯏꯗꯦ ꯗꯗꯥ ꯄꯤꯕꯥꯅ ꯑꯃꯨꯛ ꯀꯩꯗꯧꯕꯩ ꯍꯩꯔꯣꯏꯗꯣꯏꯅꯣ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯜꯂꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ ꯇꯝꯅꯥ ꯈꯖꯤꯛ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯄ ꯁꯥꯔꯒ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤ ꯃꯔꯨꯝ ꯀꯣꯜꯂꯒꯦ ꯌꯦꯔꯨꯝ ꯈꯔ ꯂꯩꯔꯒ ꯀꯣꯜꯂꯣ ꯀꯣꯜꯂꯣ ꯑꯩꯒꯤꯁꯨ ꯉꯥꯅꯨ ꯃꯔꯨꯝ ꯈꯔ ꯂꯩꯔꯤꯌꯦ ꯅꯪꯅ ꯍꯦꯛ ꯂꯣꯏ ꯀꯣꯜꯂꯣ ꯄꯤꯔꯛꯑꯒꯦ ꯃꯄꯤꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯒꯦꯕ ꯊꯤꯜꯂꯛꯑꯣ ꯑꯗꯨꯅ ꯐꯔꯅꯤ ꯁꯦꯜꯁꯨ ꯂꯧꯕꯤꯔꯣꯏ ꯑꯗꯨꯕꯨꯗꯤ ꯂꯣꯏꯅꯃꯛꯀꯤ ꯃꯃꯥ ꯑꯣꯏꯍꯟꯗꯣꯏꯅꯤꯗ ꯌꯦꯟꯒꯤ ꯃꯃꯥ ꯉꯥꯅꯨꯒꯤꯁꯨ ꯃꯃꯥ ꯁꯟꯒꯤ ꯃꯃꯥ ꯑꯗꯨꯒ ꯇꯝꯅꯥꯅ ꯁꯠ ꯊꯠꯆꯤꯜꯂꯛꯏ ꯑꯣꯜ ꯏꯟ ꯋꯥꯟ ꯑꯣꯏꯗꯣꯏꯅꯤ ꯅꯪ ꯌꯥꯝ ꯋꯥꯡꯅ ꯂꯥꯏꯔꯤꯛ ꯇꯝꯍꯧꯗ꯭ꯔꯁꯨ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯅ ꯍꯧꯔꯛꯄꯅꯤꯅ ꯑꯩꯅꯗꯤ ꯐꯖꯅ ꯍꯥꯏꯅꯔꯝꯃꯤꯅꯤ ꯂꯩꯀꯥꯏꯒꯤ ꯁ꯭ꯀꯨꯜꯒ ꯑꯣꯏꯔꯦ ꯄꯨꯍꯜꯂꯁꯦꯅ ꯇꯝꯅꯥꯁꯨ ꯄꯤꯕꯥꯅ ꯃꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯍꯥꯏꯔꯛꯄꯗꯨꯗ ꯑꯁꯨꯝꯅ ꯃꯥꯁꯨ ꯐꯖꯅ ꯈꯨꯝꯂꯝꯃꯤ ꯗꯗꯥꯅ ꯁꯤꯟꯕꯤꯔꯤꯕꯁꯤꯕꯨꯗꯤ ꯌꯥꯝ ꯐꯩꯌꯦ ꯑꯗꯣ ꯑꯩ ꯀꯣꯟꯅ ꯇꯞꯅ ꯈꯜꯂꯒ ꯍꯥꯏꯔꯛꯀꯦ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯪꯅꯕꯨ ꯇꯜꯂꯗꯤ ꯍꯌꯦꯡꯅ ꯅꯪꯅ ꯑꯄꯥꯝꯕ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯨꯀꯣ ꯍꯣꯏ ꯑꯩ ꯇꯞꯅ ꯍꯥꯏꯔꯛꯀꯦ ꯑꯩꯒꯤ ꯋꯥ ꯇꯥꯅꯐꯝꯗꯤ ꯗꯗꯥꯅꯤꯗ ꯑꯗꯨꯅ ꯑꯩꯅ ꯑꯄꯥꯝꯕ ꯇꯧꯅꯤꯡꯕ ꯍꯣꯠꯅꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯍꯣꯏ ꯍꯥꯏꯔꯛꯑꯣ ꯑꯗꯣ ꯆꯪꯉꯣ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯅꯪꯒꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯍꯥꯏꯗꯣꯛꯇꯕꯤ ꯂꯣꯠꯁꯟꯕꯤꯗꯣ ꯇꯧꯅꯨꯀꯣ ꯍꯣꯏ ꯕꯥ ꯍꯥꯏꯔꯛꯀꯦ ꯆꯪꯉꯣ ꯍꯌꯦꯡ ꯏꯝꯐꯥꯜ ꯆꯠꯀꯅꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯀꯦ ꯍꯣꯏ ꯄꯤꯕꯥꯁꯨ ꯆꯠꯈ꯭ꯔꯦ ꯃꯥꯁꯨ ꯃꯌꯨꯝꯗ ꯆꯪꯉꯤ ꯃꯃꯥꯁꯨ ꯏꯪꯈꯣꯜꯗ ꯂꯩꯔꯝꯃꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯏ ꯊꯕꯥ ꯃꯆꯥꯅꯨꯄꯤꯅ ꯏꯪꯈꯣꯜꯂꯣꯝꯗ ꯆꯪꯉꯛꯄꯗꯨꯗ ꯅꯨꯡꯁꯤꯅ ꯆꯩꯕ ꯂꯥꯛꯄꯣꯏ ꯍꯥꯏ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯕ ꯆꯪꯉꯛꯏꯅꯣ ꯅꯪꯕꯣ ꯇꯝꯅꯥꯁꯨ ꯃꯣꯜꯂꯤ ꯏꯪꯊꯝꯊꯥꯒꯤ ꯅꯨꯡꯁꯥꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ ꯍꯥꯏ ꯏꯪꯊꯝꯊꯥꯒꯤ ꯅꯨꯡꯁꯥꯁꯦ ꯃꯤ ꯀꯥꯊꯦꯛꯄꯅꯤꯅꯦ ꯑꯉꯥꯎꯕꯤ ꯅꯪꯕꯣ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯅꯣꯏꯗ ꯄꯤꯕꯥꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯀꯩꯅꯣꯝ ꯁꯨꯝ ꯍꯪꯉꯝꯕꯅꯤ ꯃꯃꯥꯅ ꯀꯣꯕꯤ ꯃꯈꯣꯡ ꯁꯦꯡꯉꯤꯗꯣ ꯇꯝꯅꯥꯁꯨ ꯌꯥꯎꯁꯜꯂꯤ ꯃꯃꯥꯅ ꯌꯥꯎꯍꯟꯗꯅꯕ ꯍꯣꯠꯅꯩ ꯃꯆꯥꯅ ꯌꯥꯗꯦ ꯊꯣꯏꯕꯤꯆꯥ ꯅꯪꯕꯨ ꯌꯥꯎꯔꯛꯀꯅꯨꯃꯤ ꯏꯃꯥ ꯇꯧꯒꯦꯃꯤ ꯇꯨꯃꯤꯟ ꯂꯩꯔꯦ ꯁꯥꯎꯏ ꯊꯕꯛ ꯌꯥꯎꯔꯁꯨ ꯁꯥꯎꯏ ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯕꯥꯒ ꯁꯤꯗꯤꯕ ꯑꯩꯕꯨ ꯀꯩꯗꯧꯔꯒ ꯂꯩꯌꯨ ꯍꯥꯏꯅꯣ ꯈꯪꯗꯦ ꯊꯕꯛ ꯌꯥꯎꯗꯕꯤꯗꯅꯦ ꯋꯥ ꯉꯥꯡꯉꯣꯗꯅ ꯑꯗꯨꯗꯤ ꯑꯗꯨꯁꯨ ꯇꯥꯅꯤꯡꯗꯦꯅ ꯆꯩꯔꯛꯇꯧ ꯃꯥꯟꯕ ꯆꯨꯔꯣꯜ ꯂꯣꯜꯂꯦꯅ ꯊꯕꯥꯁꯨ ꯐꯥꯒꯤ ꯑꯣꯏꯅ ꯆꯨꯔꯣꯜꯁꯤꯡꯁꯤꯅꯦ ꯊꯃꯣꯏꯗꯒꯤ ꯁꯦꯡꯅ ꯊꯣꯛꯂꯛꯄ ꯋꯥꯍꯩꯅꯤ ꯑꯗꯨꯅꯅꯦ ꯆꯨꯔꯣꯜꯗꯨꯅ ꯐꯔꯦꯗ ꯅꯄꯨꯛꯅꯨꯡꯒꯤ ꯋꯥꯁꯨ ꯈꯪꯍꯟꯗꯕꯅꯤꯅ ꯆꯨꯔꯣꯜꯗꯣ ꯇꯥꯔꯒ ꯏꯆꯥꯒꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯕꯤꯅ ꯑꯣꯜꯂꯛꯄ꯭ꯔꯥ ꯊꯥꯏꯅ ꯀꯕꯤ ꯑꯃꯒ ꯀꯣꯏꯅꯔꯛꯄ ꯑꯗꯨꯅ ꯈꯔ ꯂꯧꯍꯧꯔꯦ ꯀꯕꯤꯒꯤ ꯀꯣꯛꯇꯣ ꯃꯃꯥꯅ ꯐꯥꯒꯤ ꯇꯧꯔꯛꯂꯤꯗꯣ ꯇꯝꯅꯥ ꯅꯣꯛꯂꯝꯗꯦ ꯅꯣꯛꯅꯤꯡꯉꯨꯗꯦ ꯀꯩꯁꯨ ꯅꯠꯇꯕꯗ ꯅꯣꯛꯈꯠꯂꯒꯦ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯔꯁꯨ ꯅꯣꯛꯇꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯍꯩꯗꯅ ꯃꯁꯥ ꯃꯇꯣꯝꯗ ꯅꯣꯛꯄꯅꯤ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯤ ꯆꯪꯉꯛꯄꯗꯨꯗ ꯑꯅꯤꯗꯣ ꯑꯃꯨꯛ ꯌꯦꯡꯊꯣꯛꯂꯝꯃꯤ ꯇꯝꯅꯥ ꯍꯣꯏꯒꯤ ꯌꯨꯝ ꯈꯨꯁꯥꯁꯤ ꯃꯩꯇꯩ ꯌꯨꯝꯁꯥꯅꯤ ꯂꯩꯕꯥꯛꯅ ꯄꯤꯛꯇꯛꯅ ꯔꯥꯁꯤ ꯂꯩꯅ ꯁꯥꯏ ꯐꯛꯂꯥꯡꯗꯤ ꯃꯆꯨ ꯍꯥꯏꯗꯦ ꯃꯥꯡꯒꯣꯜ ꯁꯨꯃꯥꯡꯁꯨ ꯂꯩꯕꯥꯛꯅꯤ ꯇꯤꯟꯅ ꯀꯨꯞꯄꯤ ꯊꯣꯡꯒꯥꯜ ꯍꯦꯛ ꯆꯪꯉꯛꯄꯗ ꯌꯦꯠ ꯊꯪꯕꯗ ꯌꯨꯝ ꯂꯩ ꯌꯨꯝꯗꯨꯒ ꯊꯣꯡꯒꯥꯜꯒꯒꯤ ꯃꯔꯛꯇ ꯁꯝꯕꯜ ꯑꯣꯏꯅ ꯈꯥꯏ ꯌꯨꯝꯗꯨꯒꯤ ꯃꯔꯛ ꯁꯥꯡꯕꯗꯨꯐꯥꯎ ꯊꯣꯡꯒꯥꯜꯁꯨ ꯁꯥꯡꯅ ꯆꯪꯉꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡꯅꯤ ꯁꯨꯃꯥꯡꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯏꯪꯈꯣꯜꯅꯤ
Ingkoldu matam-matamgi ensang napi thai. Ingkoldugi maton yumdugi khwai mamang duda pukri macha amasu lei. Pukri yawfatringaidana sanggol macha amasu lei nakanda. Thaba mamit khusinna kanano haina changaiba mido unaba yamuna sangtrik yengi. Ahal goibaga mamitusu yadrabanina khangba ngamlamdi. Aduba laptakna amuba ngakta men shirt formal pant setpa nupa amaga white shirt lilaga black formal pant setpa amaga lepidu ui. Thabado mi changakpaduda hagolaga sumanglomda mung lai. Lepiba ni dusu onsilaga hangai. Ibungo kanano ni kana hangbano. George na ima ngarang ima gi sida changambuduni khutsokpudo. Thaba khangni ningsinglakduna haima lao lao ka khalo mangol da phamsi. Ngarang di onthokna ngoksinaba mankreda. Ngasina officer ga maline. Isam sambanina chamna dumak haidoraklibani. Ngarang di jeans khuda segai baduga khungubutumaga furituga masamanaso isang sangna thadogada hozikangi yaklaubi kanguman kibani. Ngasidi masamana gado phasana pullaga tanap padana yamna lemi. Oktaba marakta lerekana masakto oktaba singi. Formal selagana arima fizol selagana mamuk lemba leiti haibiyai. Lao kakhala une mangola ngak phamsise. Yumlai kairinaga natei zadabane taurise hangoi ganuko. Adumba khanbam ta lejide de khoidima. Mangolda kakhalai. Thabana phaglang na ngaduna leiriba phakto pida oina thabirami. Nupa ani dusu phaktuda phamkhri. Somdana tamnasu lamna lakliba miduda muniyingi. Manakti changsilude. Laptangna dumaki ngami. Machindasu amuk murum solaga nabi manmadom hawi. Oktaba ngawsinabay machasingse amuk laini. Ngarangi dusu ukmannabagi gari thengsanaba oiramganiba. Ngasina mo kari tawba laino khangde. Ko imasisuba kaidawbagi harau toino khangde. Toina lake hairaknaba thabakni. Toyan bidusu thongalomdagi changami. Nupa masak matau phajaba anina mangola phamlambaduda ingangai. Tuminsu laite. Machinda makol hongna haidorei. Wow, posti thidai he. Eron thoida haifidingi. Thabana thoyenbidu onsinuna. Thoe samukta lolamuse. Noi dada hoi lai sigane amukta thakminanaba. George na kaino mana loloidro. Babu heudraduna chimbala khanga haidokibani. Amuk mamit habit kapaga kaino nangna londero jan hauna lonthoroko. Thoidu khara dingai adubu tingak hoi lolake. Ifing na laktrabani George ki marul samnadaba wahai paringamana wakal khanjana handuna nakana muktumin lepkhre thoisu. Imana ne ngamuk leiruge isa safamamuko. Ima chadu tang thage chana badi tawpirono. Yade nong phadok tang lagane cha khak thaga chakhibado ima nungaite. Eron amuk ine ekhoi chana base kya chadi adunani cha tang thage. Isi hoi phare zadre hairamnina. Thoi sunga channel mamlura matung machina mukangli. Hoida sel pai bai mungdi yam lemba sabani. Biscuit ya tinja dobuga am chadam ai chalo lorge. Thoidu du hairam laga imungda changki. George da thabana nongmi. Asumaina te angzalerabani. Saurunuko machinse break khara yaudabani. Saudire Ngarang sokpudubu nangbu karimta tawdabro. Kasubu soktaba anaba miga mandine. Kaya sokpana tabanina kashuna didima. Isabudi khara thindoi. Thindokani. Adubudi kharadi thindokani. Thauri chingna ruba dumaina ne thindokpani. As ngarang dima gyanmen gamta tahodri. Ngarang du mambaga lambiga pharamdabaga aisu breaker do lei khangdadana tusanbani. Adubudi ima hoiga thingna waidana tamlambani na khandoi. Hoi adu ibungwa masidi waga kaya ngangdine. George na phagi tawri. Ima machinje mai thokpani mana henbanida. Hojikpudi mayada aina sana umalibani. Aduna kathokpa pharak tabagi. Haima isagi waise nungairine imadiya. Uyaude wari ngak tawringai thoina cha puthorakle. Thoina cha lolaga puthorakla phau tamnadi ingkholdagi changlakte. Tamnana changlaktabaduda khoiram khoisaungnabusu hengalai nupasidi. Ila ekaina changsilaktine. Ngarang mai thingnabagi sindo khara chungum chakhidabai mal. Dada cha paise. Ha, hoi paige.
ꯑꯁꯤ ꯍꯥꯏꯗꯅ ꯆꯥꯗꯣ ꯀꯞ ꯑꯃ ꯂꯧꯏ ꯑꯦꯔꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯗꯗꯥ ꯆꯥ ꯊꯦꯡꯀ꯭ꯌꯨ ꯃꯆꯟ ꯋꯦꯜꯀꯝ ꯊꯕꯥꯗꯁꯨ ꯑꯃ ꯄꯤꯔꯒ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯃꯥꯁꯨ ꯐꯝꯗꯔꯛꯏ ꯊꯕꯥꯅ ꯀꯔꯣꯝ ꯆꯠꯂꯨꯕꯅꯣ ꯅꯣꯏꯕꯣ ꯑꯦꯔꯣꯟꯅ ꯈꯨꯝꯂꯛꯏ ꯏꯅꯦ ꯁꯨꯝ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯆꯪꯉꯝꯁꯦꯅ ꯆꯪꯉꯛꯄꯅꯤ ꯁꯣꯝꯗ ꯂꯥꯛꯑꯗꯤ ꯁꯨꯝ ꯆꯪꯉꯛꯀꯦꯅꯤ ꯑꯩꯈꯣꯏꯗꯤ ꯃꯤꯅꯧꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯒ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯈꯪꯅꯖꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁ꯭ꯋꯥꯏꯗ ꯏꯟꯗꯁꯇ꯭ꯔꯤ ꯃꯆꯥ ꯑꯃꯁꯨ ꯁꯥꯗꯧꯔꯕꯅꯤꯅ ꯇꯣꯏꯅꯗꯤ ꯂꯥꯛꯑꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯍꯦꯛ ꯆꯪꯉꯣ ꯏꯆꯥꯁꯤꯡꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯁꯨꯅꯦ ꯑꯗꯨꯝ ꯆꯪꯉꯛꯑꯣ ꯆꯥ ꯉꯥꯛ ꯊꯛꯃꯤꯟꯅꯔꯒ ꯖꯣꯔꯖꯅ ꯆꯝꯊꯣꯛꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯉꯔꯥꯡꯒꯤ ꯆꯟꯁꯤꯗꯤ ꯏꯪꯈꯣꯜꯗ ꯆꯪꯉꯛꯇ꯭ꯔꯤ ꯌꯥꯝ ꯍꯩꯅꯗ꯭ꯔꯕ ꯀꯩꯅꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯋꯥꯁꯨ ꯍꯥꯏꯅꯤꯡꯕꯅ ꯍꯥꯏꯕꯗꯤ ꯍꯧꯔꯒ ꯀꯃꯥꯏꯅ ꯍꯥꯏꯒꯅꯤ ꯈꯪꯗꯕꯅ ꯐꯖꯅ ꯍꯥꯏꯗꯕꯤ ꯂꯂꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯨꯔꯒ ꯐꯠꯇꯕꯔꯣꯝꯗ ꯄꯨꯈꯤꯒꯗ꯭ꯔꯥ ꯑꯃꯨꯛ ꯀꯤꯖꯕꯅꯤ ꯌꯥꯝꯅ ꯍꯅꯨꯕꯤ ꯑꯉꯥꯡ ꯑꯄꯤꯛꯄꯗꯤ ꯅꯠꯇꯕꯅꯤꯅ ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯕꯁꯤ ꯂꯥꯟꯅ ꯂꯧꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯀꯔꯤꯝꯇ ꯈꯜꯂꯝꯃꯣꯏ ꯃꯁꯥꯒꯤ ꯑꯣꯏꯅꯅꯦ ꯃꯤ ꯄꯨꯟꯕ ꯌꯥꯗꯕꯅꯤ ꯍꯟꯗꯛ ꯈꯛꯇꯅꯤ ꯃꯥꯅ ꯁꯨꯃꯥꯏꯅꯒ ꯃꯄꯥꯟ ꯊꯣꯛꯏꯁꯦ ꯍꯥꯟꯅꯗꯤꯅꯦ ꯀꯥ ꯃꯅꯨꯡꯗꯒꯤꯒ ꯍꯤꯟꯕꯤꯕ ꯅꯠꯇꯦꯗ ꯊꯣꯏꯅ ꯑꯃꯨꯛ ꯗꯗꯥ ꯑꯅꯤꯗꯤ ꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯑꯩꯐꯥꯎ ꯉꯥꯎꯋꯦ ꯇꯧꯏꯉꯣ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯈꯩ ꯐꯔꯛ ꯄꯨꯔꯛꯄꯅꯤ ꯊꯣꯏꯅ ꯃꯤꯅ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯍꯥꯏꯕꯒ ꯈꯜꯂꯝꯗꯦ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯕꯗꯨꯗ ꯃꯥꯁꯨ ꯌꯥꯎꯅꯕ ꯍꯣꯠꯅꯕꯗ ꯈꯪꯉꯥꯏ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯊꯕꯥꯗꯤ ꯁꯥꯎꯔꯨꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯅꯣꯛꯊꯣꯔꯛꯑꯝꯃꯤ ꯍꯩ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯕꯁꯤꯅ ꯍꯥꯏꯕ ꯑꯦꯔꯣꯟꯁꯨ ꯅꯣꯛꯂꯒ ꯏꯆꯟꯁꯨ ꯌꯥꯝ ꯐꯖꯩꯗ ꯊꯣꯏꯁꯨ ꯐꯥꯒꯤ ꯌꯥꯎꯁꯤꯜꯂꯛꯏ ꯑꯩꯈꯣꯏ ꯏꯃꯥꯅꯕꯨꯗꯤ ꯍꯥꯏꯌꯦꯗꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯏꯆꯥꯃꯨꯛ ꯐꯖꯕ ꯂꯩꯇꯦꯅ ꯑꯗꯨꯗ ꯏꯆꯥ ꯏꯇꯣꯝꯗ ꯃꯤꯡꯁꯦꯜ ꯌꯦꯡꯕ ꯀꯥꯟꯗꯀꯣ ꯑꯃꯨꯛꯃꯨꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯩ ꯋꯥꯅꯤ ꯖꯣꯔꯖꯅ ꯑꯃꯨꯛ ꯏꯃꯥ ꯏꯪꯈꯣꯜꯁꯦ ꯌꯥꯝ ꯆꯥꯎꯕ ꯃꯥꯜꯂꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯁꯨ ꯆꯝꯄ꯭ꯔꯥꯔꯣ ꯍꯧꯔꯤꯁꯤꯕꯣ ꯊꯕꯥꯅ ꯏꯐꯤꯡ ꯐꯤꯡꯅ ꯍꯩꯃ ꯃꯥꯅꯤꯅꯦ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯏ ꯈꯔ ꯍꯦꯛꯀꯟꯒꯦꯅ ꯆꯟꯇ ꯂꯣꯏꯅ ꯃꯨꯜꯂꯕꯅꯤ ꯃꯍꯤꯁꯨꯅꯦ ꯌꯥꯝ ꯍꯣꯡꯕꯅꯤ ꯈꯔ ꯍꯥꯞꯄꯤꯒꯦꯁꯦ ꯊꯕꯥ ꯍꯧꯒꯠꯂꯒ ꯃꯆꯥꯅꯨꯄꯤ ꯑꯗꯣꯝꯗ ꯂꯩꯔꯤꯕꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯇꯥꯅꯕ ꯂꯥꯎꯔꯛꯂꯝꯃꯤ ꯕꯦꯝꯃ ꯅꯕꯨꯡ ꯑꯅꯤꯒꯤ ꯍꯥꯞꯈꯤꯅꯕ ꯆꯝꯄ꯭ꯔꯥꯗꯣ ꯈꯔ ꯑꯃꯨꯛꯇ ꯍꯦꯛꯄꯤꯔꯛꯎ ꯇꯝꯅꯥꯁꯨ ꯇꯥꯔꯦ ꯍꯥꯏꯕ ꯈꯪꯅꯕ ꯈꯖꯤꯛꯇꯤ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯈꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯟꯊꯈꯤ ꯇꯝꯅꯥ ꯃꯆꯤꯟꯅ ꯁꯣꯟꯕꯁꯨ ꯂꯦꯞꯇꯦ ꯂꯩꯀꯥꯏ ꯑꯉꯥꯡꯁꯤꯡꯅ ꯑꯅꯤꯇ ꯍꯦꯛꯀꯦ ꯍꯥꯏꯗꯤ ꯌꯣꯟꯅꯕꯗꯤꯅ ꯁꯤꯈꯥꯡ ꯍꯦꯛ ꯈꯥꯡꯒ ꯌꯥꯗꯦ ꯑꯗꯨꯒ ꯑꯁꯤꯗꯅ ꯂꯣꯏꯅ ꯄꯤꯊꯣꯛꯈꯤꯗꯧꯔꯦ ꯄꯥꯝꯕꯤ ꯑꯃꯈꯛ ꯇꯔꯛ ꯍꯧꯖꯕꯁꯦ ꯂꯝꯗꯩ ꯂꯥꯛꯄ ꯃꯣꯏꯅ ꯃꯔꯨ ꯀꯣꯛꯊꯣꯛꯄꯤꯔꯝꯗꯧꯔꯦꯕ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯁꯪꯒꯣꯏ ꯃꯆꯤꯗ ꯂꯥꯛꯑꯝꯃꯤ ꯆꯦꯔꯪ ꯈꯥꯎ ꯂꯧꯕ ꯂꯥꯛꯄꯅꯤ ꯀꯩꯗ ꯂꯦꯞꯁꯤꯜꯂꯒ ꯊꯦꯠꯂꯤꯕ ꯑꯃꯟꯕ ꯆꯦꯔꯪ ꯁꯤꯡꯗꯨꯗꯒꯤ ꯑꯅꯤ ꯁꯠꯊꯔꯤꯉꯩ ꯊꯣꯏꯅ ꯆꯦ ꯆꯝꯄ꯭ꯔꯥꯗꯣ ꯈꯔ ꯌꯥꯝ ꯍꯦꯛꯂꯛꯑꯣ ꯑꯩꯁꯨ ꯈꯔ ꯄꯨꯈꯤꯒꯦ ꯊꯕꯥꯅ ꯍꯣꯏ ꯄꯨꯈꯣ ꯇꯝꯅꯥꯁꯨ ꯈꯨꯝꯂꯨꯗꯦ ꯆꯦꯔꯪ ꯑꯅꯤꯗꯣ ꯄꯥꯏꯔꯒ ꯏꯪꯈꯣꯜ ꯃꯇꯣꯟꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤ ꯖꯣꯔꯖꯅ ꯏꯃꯥ ꯍꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯁꯨꯝ ꯌꯦꯡꯖꯒꯦꯀꯣ ꯏꯟꯁꯥꯡ ꯅꯥꯄꯤꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯍꯧꯕꯁꯦ ꯌꯥꯝꯁꯨ ꯐꯖꯩꯉꯣ ꯍꯣꯏ ꯌꯦꯡꯉꯨꯆꯣ ꯀꯣꯕꯤꯁꯨꯅꯦ ꯈꯔ ꯂꯦꯟꯕꯤꯒꯤ ꯏꯃꯥꯅ ꯌꯥꯅꯤꯃ ꯑꯩ ꯆꯥꯅꯤꯡꯕ ꯀꯥꯟꯗ ꯏꯃꯥꯒꯤꯗ ꯍꯦꯛꯇ ꯅꯤꯕ ꯂꯥꯛꯆꯒꯦ ꯀꯨꯏꯖꯔꯣꯏ ꯉꯁꯤꯒꯤꯗꯤ ꯍꯥꯞꯄꯤꯔꯨꯅꯨ ꯍꯣꯏ ꯀꯥꯏꯗꯦ ꯃꯔꯣꯏ ꯐꯗꯤꯒꯣꯝꯁꯨ ꯌꯥꯝ ꯍꯧꯔꯤ ꯅꯣꯡꯃ ꯂꯥꯛꯑꯣ ꯏꯃꯥ ꯍꯦꯛꯄꯤꯒꯦ ꯖꯣꯔꯖꯁꯨ ꯍꯧꯒꯠꯂꯒ ꯆꯨꯔꯤ ꯇꯥꯕꯒꯤꯗꯨꯗ ꯈꯣꯡꯎꯞꯇ ꯑꯃꯨꯛ ꯇꯣꯡꯁꯤꯟꯈꯤ ꯆꯨꯝꯗ꯭ꯔꯤꯡ ꯄꯨꯈ꯭ꯔꯤ ꯃꯇꯣꯟꯗ ꯇꯝꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯃꯅꯤꯡꯋꯥꯏꯗ ꯂꯦꯞꯄꯒ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯇꯝꯅꯥꯅ ꯆꯝꯄ꯭ꯔꯥ ꯍꯦꯛꯂꯤꯗꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯑꯃꯨꯛ ꯁꯥꯔꯤ ꯆꯝꯄ꯭ꯔꯥꯁꯦ ꯌꯥꯝ ꯐꯖꯩꯅꯦ ꯂꯦꯞꯄꯝꯅꯤ ꯈꯜꯂꯨꯗꯕꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯤꯡꯖꯨꯝ ꯑꯅꯤꯗꯣ ꯐꯠ ꯏꯟꯈꯠꯅꯩ ꯖꯣꯔꯖꯁꯨ ꯆꯝꯄ꯭ꯔꯥ ꯍꯦꯛꯄ ꯌꯥꯎꯁꯤꯜꯂꯤ ꯑꯃ ꯑꯅꯤ ꯍꯦꯛꯂꯒ ꯇꯝꯅꯥꯗ ꯄꯤꯔꯛꯄꯗꯨꯗ ꯇꯝꯅꯥꯁꯨ ꯁꯨꯛꯂꯞꯅ ꯆꯝꯄ꯭ꯔꯥꯗꯨꯗ ꯌꯦꯡꯉꯤ ꯖꯣꯔꯖꯁꯨ ꯃꯤꯠꯌꯦꯡꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯆꯃꯝꯅꯕ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯇꯝꯅꯥꯗ ꯌꯦꯡꯉꯛꯏ ꯇꯝꯅꯥꯁꯨ ꯇꯞꯅ ꯌꯥꯝꯅ ꯑꯣꯟꯁꯤꯟꯅꯅꯤꯡꯗꯅ ꯍꯥꯏꯗꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯆꯝꯄ꯭ꯔꯥ ꯍꯩꯁꯤꯡ ꯐꯥꯗꯕ ꯂꯣꯏꯅ ꯍꯦꯛꯇꯠꯂꯤ ꯑꯩ ꯁꯨꯝ ꯍꯦꯛꯀꯤ ꯍꯦꯛꯄ ꯍꯩꯔꯣꯏ ꯍꯦꯜꯂꯛꯀꯅꯨ ꯑꯩ ꯑꯗꯨꯝ ꯍꯦꯛꯀꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯤ ꯉꯥꯡꯊꯣꯔꯛꯄꯗꯅ ꯔꯥꯁꯤꯅ ꯃꯄꯩ ꯊꯣꯝꯖꯤꯜꯂꯤ ꯀꯥꯏꯗꯨꯅꯤ ꯖꯣꯔꯖꯅ ꯈꯜꯂꯤꯗꯣ ꯃꯥꯅ ꯍꯦꯛꯂꯛꯄ ꯆꯝꯄ꯭ꯔꯥꯗꯨꯗ ꯌꯦꯡꯂꯨꯕꯗꯗꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯃꯍꯤ ꯌꯥꯎꯗ꯭ꯔꯕ ꯆꯝꯄ꯭ꯔꯥ ꯑꯣꯏꯔꯝꯃꯤ ꯇꯝꯅꯥꯁꯨ ꯆꯝꯄ꯭ꯔꯥꯗꯨ ꯇꯥꯞ ꯂꯧꯔꯒ ꯍꯥꯞꯆꯤꯟꯈꯤ ꯑꯗꯨꯒ ꯍꯦꯛꯄ ꯍꯧꯔꯝꯃꯤ ꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤꯁꯤꯅ ꯆꯝꯄ꯭ꯔꯥ ꯍꯦꯛꯂꯤꯗꯣ ꯁꯨꯝ ꯌꯦꯡꯂꯒ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯗꯕ ꯃꯥꯜꯂꯤꯅꯦ ꯉꯁꯥꯏꯅꯤ ꯈꯨꯝꯃꯛꯄꯗꯨꯗ ꯑꯃꯨꯛ ꯏꯀꯥꯏꯕꯗꯣ ꯈꯖꯤꯛ ꯐꯔꯛꯄꯒꯨꯝ ꯇꯧꯏ
ꯅꯨꯄꯥꯗꯨꯁꯨ ꯇꯝꯅꯥꯅ ꯆꯝꯄ꯭ꯔꯥ ꯃꯈꯣꯡꯗ ꯑꯃꯨꯟꯕ ꯐꯖꯕ ꯈꯜꯂꯒ ꯍꯦꯛꯅꯕ ꯀꯣꯏꯔꯤꯗꯨ ꯁꯨꯛꯌꯦꯡ ꯌꯦꯡꯗꯅ ꯑꯗꯨꯝ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯥꯁꯨ ꯆꯝꯄ꯭ꯔꯥ ꯃꯈꯣꯡꯗ ꯔꯥꯎꯟ ꯀꯣꯏꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯂꯩꯔꯥꯏ ꯈꯔꯒ ꯆꯥꯏꯁꯤꯟꯈꯤꯕꯒ ꯃꯐꯝ ꯆꯥꯍꯧꯗ ꯃꯀꯣꯜ ꯍꯧꯅ ꯄꯨꯈ꯭ꯔꯤꯗ ꯗꯨꯞ ꯂꯥꯎꯅ ꯇꯥꯈꯤ ꯅꯥꯟꯊꯈꯤ꯫ ꯇꯝꯅꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯃꯥꯡꯒꯣꯜꯗꯒꯤ ꯐꯝꯂꯝꯕ ꯑꯍꯨꯝꯗꯨꯁꯨ ꯈꯪꯉꯤ ꯅꯤꯡꯉꯤ꯫ ꯇꯝꯅꯥꯅ ꯈꯔ ꯄꯤꯡꯅ ꯖꯣꯔꯖꯅ ꯀꯥꯈꯠꯀꯦ ꯇꯧꯕꯗꯨꯗ ꯃꯈꯨꯠꯇꯨ ꯄꯥꯏꯔꯤ꯫ ꯅꯈꯨꯠꯇꯨ ꯄꯤꯔꯛꯑꯣ꯫ ꯈꯨꯠ ꯄꯤꯔꯛꯑꯣꯗꯨꯗ ꯅꯣꯡꯃꯤ ꯇꯝꯃꯥꯒꯤ ꯃꯈꯨꯠꯇꯨꯗ ꯈꯖꯤꯛ ꯌꯥꯟꯗꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯀꯥꯈꯠꯂꯛꯂꯐꯥꯎ ꯇꯝꯅꯥꯒꯤ ꯃꯈꯨꯠꯇꯣ ꯑꯗꯨꯝ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯃꯤ, ꯚꯥꯞ ꯑꯣꯏꯍꯧꯗꯕꯅ꯫ ꯇꯝꯅꯥꯅ ꯐꯠ ꯆꯠꯇꯣꯛꯈꯤꯕꯗꯨꯗ ꯋꯥꯈꯠꯂꯛꯏ꯫ ꯃꯇꯣꯝꯗ ꯑꯃꯨꯛ ꯑꯁ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯤꯅꯤ, ꯏꯀꯨꯞ ꯏꯃꯦ ꯈꯪꯗ꯭ꯔꯤꯗ ꯇꯧꯔꯤꯕ, ꯏꯉꯥꯎ ꯉꯥꯎꯍꯜꯂꯛꯏ ꯃꯁꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ꯫ ꯑꯆꯣꯠꯄ ꯖꯣꯔꯖꯀꯤ ꯗ꯭ꯔꯦꯁꯇꯨ ꯎꯕꯗ ꯅꯣꯛꯅꯤꯡꯉꯨꯔ ꯃꯥꯜꯂꯤ, ꯃꯈꯣꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯂꯛꯑꯝꯃꯤ꯫ ꯅꯣꯛꯅ ꯌꯦꯡꯈꯠꯂꯛꯄꯗ ꯖꯣꯔꯖꯇꯣ ꯃꯉꯣꯟꯗ ꯍꯛꯆꯤꯟꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯤꯠꯌꯦꯡꯗꯨꯗ ꯈꯖꯤꯛ ꯑꯃꯨꯛ ꯀꯣꯏꯔꯗꯨꯅ "So sorry, ꯅꯣꯛꯅꯕ ꯅꯠꯇꯦ." ꯖꯣꯔꯖꯁꯨ ꯅꯣꯛꯃꯤ "It's okay, ꯀꯥꯏꯗꯦꯗ, ꯐꯤꯕꯝꯁꯤꯗꯗꯤ ꯅꯣꯛꯄ ꯇꯥꯕꯅꯤ." ꯊꯕꯥꯅ ꯆꯪꯁꯤꯜꯂꯛꯑꯒ ꯐꯤꯡꯅ "ꯏꯕꯨꯡꯉꯣ, ꯅꯈꯨꯠ ꯑꯁꯣꯛꯄꯗꯨꯗꯤ ꯅꯈꯣꯡꯗꯨꯁꯨ ꯀꯩꯝꯇ ꯇꯧꯗꯦꯀꯣ? ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯤ? ꯂꯩꯔꯥꯏ ꯃꯄꯥꯟꯁꯤꯁꯨ ꯂꯩꯕꯥꯛꯁꯦ ꯈꯔ ꯍꯣꯕꯦꯛ ꯂꯥꯎꯔꯕꯅꯤ." "ꯍꯣꯏꯃ, ꯅꯥꯟꯊꯈꯤꯕꯅꯤ, ꯁꯣꯛꯇꯦꯗ, ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅꯤ." ꯏꯪꯊꯝꯊꯥꯕ ꯑꯣꯏꯕꯒ ꯈꯖꯤꯛ ꯏꯪꯁꯪꯂꯛꯄꯒ ꯃꯁꯥ ꯈꯤꯇꯪ ꯅꯤꯡꯂꯛꯏ꯫ ꯊꯕꯥꯅ ꯃꯆꯥꯅꯨꯄꯤꯗ "ꯕꯦꯃꯥ, ꯅꯪ ꯇꯥꯃꯣꯆꯧꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯧꯊꯣꯔꯛꯑꯣ, ꯍꯣꯡꯗꯣꯛꯍꯟꯁꯤ, ꯁꯦꯠꯄ ꯌꯥꯕꯅꯦ, ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯒ ꯌꯦꯡꯉꯛꯑꯣ." ꯇꯝꯅꯥꯁꯨ ꯍꯣꯏ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯂꯝꯂꯒ ꯌꯨꯝꯂꯣꯝꯗ ꯆꯪꯁꯤꯟꯈꯤ꯫ ꯊꯣꯏꯍꯟꯕꯤꯗꯤ ꯐꯛ ꯅꯣꯛꯂꯤ, ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤꯒ ꯀꯩꯝꯇ ꯈꯟꯕ ꯅꯠꯇꯦ꯫ ꯑꯦꯔꯣꯟꯁꯨ ꯅꯣꯛꯅꯤꯡꯕꯗꯣ ꯈꯪꯉꯝꯃꯤ꯫ ꯖꯣꯔꯖꯀꯤ ꯄꯨꯟꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯁꯣꯏꯕ ꯈꯣꯡꯐꯝꯅꯤ ꯍꯥꯏꯕ ꯌꯥꯏ ꯉꯁꯤꯒꯤꯁꯤꯅ꯫ ꯊꯣꯏꯍꯟꯕꯤꯅ ꯇꯧꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯍꯥꯝꯗꯣꯛꯍꯜꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯌꯨꯝꯂꯣꯝꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯤ꯫ ꯇꯝꯅꯥꯅ ꯍꯣꯡꯗꯣꯛꯅꯕ ꯐꯨꯔꯤꯠ ꯑꯃꯒ ꯄꯦꯟ ꯑꯃꯒ ꯄꯨꯊꯣꯔꯛꯇꯨꯅ ꯖꯣꯔꯖꯇ ꯄꯤꯔꯛꯏ꯫ "ꯁꯦ ꯍꯣꯡꯉꯣ, ꯆꯥꯒꯗ꯭ꯔꯗꯤ ꯈꯪꯗꯦ." ꯖꯣꯔꯖꯁꯨ ꯏꯀꯥꯏꯅ ꯂꯧꯁꯜꯂꯤ꯫ ꯑꯦꯔꯣꯟꯗꯤ ꯌꯥꯔꯅꯤ ꯈꯨꯝꯃꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ, ꯑꯇꯣꯞꯄ ꯃꯤ ꯑꯃꯠꯇꯒꯤ ꯗ꯭ꯔꯦꯁꯁꯦ ꯁꯦꯠ ꯆꯥꯗꯕꯅ, ꯑꯗꯨꯕꯨ ꯅꯣꯡꯃꯤ ꯂꯧꯁꯤꯟꯈꯤꯕꯗꯨꯗ ꯈꯔ ꯈꯖꯤꯛꯇꯤ ꯉꯛꯏ꯫ ꯐꯤꯖꯣꯜꯗꯨ ꯏꯃꯨꯡꯗ ꯍꯣꯡꯉꯨꯅꯕ ꯆꯪꯈꯤ, ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯑꯔꯥꯡꯕ ꯁꯔꯠ, ꯈꯨꯗꯥꯡ ꯆꯣꯟꯕꯤ, ꯉꯧꯔꯨꯅꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯒ, ꯆꯄꯜꯗꯤ ꯇꯣꯡꯗꯦ, ꯈꯣꯡꯒ꯭ꯔꯥꯎꯗꯨꯗꯤ ꯀ꯭ꯋꯥꯇꯔ ꯑꯣꯟꯈ꯭ꯔꯦ ꯃꯉꯣꯟꯗꯗꯤ, ꯃꯤ ꯈꯔ ꯋꯥꯡ ꯆꯥꯎꯕꯅ꯫ ꯑꯦꯔꯣꯟꯅ "ꯑꯁ, ꯑꯃꯤꯇꯥ ꯕꯆꯟꯅ ꯖꯤꯇꯦꯟꯗ꯭ꯔꯒꯤ ꯄꯦꯟ ꯋꯥꯏꯔꯒ ꯁꯦꯠꯄ ꯌꯥꯝ ꯃꯥꯜꯂꯦ." ꯊꯣꯏꯁꯨ ꯀꯟꯅ ꯅꯣꯛꯈꯠꯂꯤ꯫ "ꯑꯦ ꯃꯥꯜꯂꯦ, ꯆꯨꯝꯃꯦ ꯌꯥꯝꯅ." ꯇꯝꯅꯥꯁꯨ ꯇꯨꯃꯤꯟꯅ ꯅꯣꯛꯏ, ꯅꯨꯄꯥꯁꯤꯒꯤ ꯑꯋꯥꯏꯕꯗ ꯑꯋꯥꯏꯕ ꯃꯥꯟꯕ ꯈꯣꯡꯒ꯭ꯔꯥꯎꯗꯨꯗ꯫ ꯑꯆꯝꯕ ꯐꯤꯖꯣꯜ ꯁꯦꯠꯄꯗꯨꯅꯔ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ, ꯆꯝꯖꯕ ꯂꯧꯃꯤꯒ ꯃꯥꯜꯂꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯁꯦꯠꯇꯣꯔꯛꯂꯤꯕ ꯗ꯭ꯔꯦꯁꯇꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯎꯏ ꯍꯥꯏꯕꯗꯨ ꯆꯨꯝꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯡꯗꯩꯅ ꯈꯣꯡ ꯐꯥꯎ ꯌꯦꯡꯂꯨꯔꯗꯤ ꯀꯣꯃꯦꯗꯤ ꯊꯤꯅ ꯇꯥꯈ꯭ꯔꯦ, ꯉꯛꯇꯩꯅ ꯈ꯭ꯋꯥꯡ ꯐꯥꯎꯗꯤ ꯄꯣꯁ ꯑꯗꯨꯝ ꯐꯖꯈ꯭ꯔꯦ꯫ "ꯍꯥꯏ, ꯑꯆꯣꯠꯄ ꯐꯤꯗꯣ ꯊꯅꯝꯃꯨ, ꯏꯃꯥ ꯊꯥꯗꯣꯛꯄꯤꯔꯒꯦ, ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯎꯀꯣ ꯏꯕꯨꯡꯉꯣ." ꯑꯦꯔꯣꯟꯅ "ꯌꯥꯅꯤꯗꯦꯃ, ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯔꯒꯦ." "ꯑꯆꯣꯠꯄ ꯐꯤꯕꯨ ꯄꯨꯕ ꯍꯧꯅꯗꯦꯅꯦ, ꯊꯅꯝꯃꯣ, ꯇꯣꯏꯅꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤꯅ ꯂꯥꯛꯄ ꯀꯥꯟꯗ ꯂꯧꯔꯣ." ꯖꯣꯔꯖꯅ "ꯍꯣꯏꯃ." "ꯈꯣꯡꯎꯞꯇꯨꯁꯨ ꯑꯃꯨꯛ ꯇꯣꯡꯁꯤꯜꯂꯗꯤ ꯏꯪꯉꯅꯤꯅꯦ." "ꯌꯥꯅꯤꯗ ꯁꯤꯃꯗꯤ." "ꯌꯥꯔꯗ꯭ꯔꯅꯦ ꯅꯪꯕꯣ?" "ꯍꯣꯏꯃ, ꯑꯗꯨꯗꯤ ꯏꯃꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦ." ꯇꯝꯅꯥꯅ "ꯆꯝꯄ꯭ꯔꯥ ꯂꯩꯍꯧꯔꯦ, ꯑꯩ ꯂꯧꯔꯛꯀꯦ." ꯌꯥꯅꯤ, ꯅꯪ ꯂꯩꯖꯍꯧꯔꯣ, ꯑꯩ ꯂꯧꯔꯒꯦ." ꯊꯣꯏꯅ ꯑꯃꯨꯛ "ꯗꯗꯥ, ꯑꯃꯨꯛ ꯄꯨꯈ꯭ꯔꯤꯗ ꯏꯔꯣꯏꯅꯤꯀꯣ, ꯆꯠꯂꯨꯔꯅꯨ, ꯑꯩꯈꯣꯏ ꯆꯦꯅ ꯃꯥꯏ ꯂꯧꯖꯔꯅꯤ." ꯂꯪꯅꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯅꯣꯛꯑꯝꯃꯤ꯫ ꯏꯀꯥꯏꯔꯗꯨꯅ ꯖꯣꯔꯖꯁꯨ ꯇꯨꯃꯤꯟ ꯂꯦꯞꯍꯧꯔꯦ꯫ ꯇꯝꯅꯥꯅ ꯆꯦꯝꯄ꯭ꯔꯥ ꯆꯦꯔꯪ ꯑꯅꯤꯗ ꯍꯥꯞꯄꯤꯗꯨ ꯄꯨꯔꯛꯂꯒ ꯑꯦꯔꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯑꯦꯔꯣꯟꯒꯤ ꯃꯈꯨꯠ ꯌꯧꯐꯥꯠꯇ꯭ꯔꯤꯉꯩꯗ ꯖꯣꯔꯖꯅ ꯑꯣꯏꯅ ꯇꯥꯞ ꯂꯧꯔꯝꯃꯤ꯫ "ꯏꯃꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯧꯈꯤꯒꯦ." "ꯆꯣ, ꯏꯟꯊꯤꯖꯅ ꯐꯖꯅ ꯆꯠꯂꯨꯀꯣ." ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯑꯅꯤꯗꯨ ꯊꯣꯛꯈ꯭ꯔꯦ ꯊꯣꯡꯒꯥꯜꯂꯣꯝꯗ꯫ ꯃꯈꯣꯏ ꯊꯣꯛꯈ꯭ꯔꯕꯗ ꯊꯣꯏꯍꯟꯕꯤ ꯑꯃꯨꯛ ꯋꯥꯟꯊꯈꯩ ꯅꯣꯛꯏ꯫ "ꯁꯤꯔꯦꯗ, ꯍꯧꯖꯤꯛꯀꯤ ꯄꯨꯈ꯭ꯔꯤꯗ ꯇꯥꯕ ꯈꯨꯇꯥꯗꯣ, ꯃꯈꯣꯜ ꯈꯨꯍꯧꯗꯨꯗ ꯌꯦꯡꯉꯛꯄꯅꯦꯕ ꯑꯩꯈꯣꯏ ꯄꯨꯂꯞꯁꯦ, ꯑꯗꯨꯒ ꯏꯔꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏ ꯋꯥꯅꯤ." "ꯍꯩ, ꯃꯤ ꯈꯣꯡꯐꯝ ꯆꯥꯍꯧꯗꯅ ꯇꯥꯕꯅꯤ, ꯌꯥꯔꯦ, ꯅꯌꯥꯗꯣ ꯍꯤꯒꯠꯂꯅꯨ ꯅꯪ ꯑꯃ." "ꯑꯗꯣ ꯑꯩꯗꯤ ꯄꯨꯛꯂꯤꯠꯇ ꯇꯧꯔꯦ ꯍꯥꯏꯕ, ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯥꯏꯜꯗꯣ, ꯈꯣꯡꯒ꯭ꯔꯥꯎꯗꯨꯅ ꯃꯔꯣꯜ ꯑꯃ ꯄꯛꯆꯕꯅꯦ." ꯇꯝꯅꯥꯅ ꯑꯃꯨꯛ ꯆꯩꯊꯠꯂꯛꯏ꯫ "ꯌꯥꯔꯦ ꯅꯪꯃꯁꯨ, ꯈꯠꯃꯜꯂꯦ ꯑꯋꯣꯏꯕ." "ꯈꯠꯄ ꯅꯠꯇꯦ ꯃꯤ, ꯅꯣꯛꯅꯤꯡꯉꯛꯄꯅꯤ, ꯁꯤꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯐꯥꯎ ꯅꯤꯡꯁꯪ ꯅꯣꯛꯎꯗꯣꯏꯅꯦ ꯑꯩ." ꯊꯕꯥꯗꯤ ꯖꯣꯔꯖꯀꯤ ꯑꯆꯣꯠꯄ ꯃꯐꯤꯗꯣ ꯊꯥꯗꯣꯛꯄꯤꯔꯨꯅꯕ ꯌꯦꯅꯈꯥꯔꯣꯝꯗ ꯁꯔꯐ ꯂꯧꯕ ꯆꯪꯈꯤ꯫ ꯊꯣꯏ ꯇꯝꯅꯥꯗ ꯑꯃꯨꯛ ꯍꯥꯏꯔꯤ꯫ "ꯆꯦ, ꯅꯪ ꯌꯦꯡꯕꯗ ꯇꯥꯕ ꯃꯥꯜꯂꯦ." "ꯌꯥꯔꯦ, ꯅꯪꯒꯤ ꯏꯃꯦꯖꯤꯅꯦꯁꯟ ꯌꯥꯝ ꯋꯥꯡꯕꯗꯣ ꯇꯧꯔꯛꯀꯅꯨ ꯆꯣ."
ngaga loina siramba soide sajauduna purup launa tasinbada asi hadina muk nigla noklai somdana gari manungni masa pusap tasilaga thak thak niktuna ingbudo khanglami makut ani dusu suru suru noiri si ire da ingbada midi nupi lumbada huine chiktana rebis na ho yongnarini kan majane apam nungsigi me ase ado ingbadi sathina inge na chinthi haini lumbu lumbu saba mati amubudi yaukhiba mana mai makut pirapado adumadi lumbu lumbu sae makutu da paribada thamoidane kakchingna kaklongna chilakpadona chinglaw masi aina sum khanbada nungsigi tinaga chikpa male wai singsa haina haina amok thaktakni pawri nupadugi style da eron su lakna ge yauna laknari thamoina khoida jabi hoigi pukri da tabadubu inge bro ibani mak punna konminarga putuklongna taramadine suking he ingoi dawa